Film asigi ahobada utliba nipi macha asigi maming Tess kawi. Mahakna khamduna leiriba asi kanasu leinadraba yum amagi mamangdani. Mahak asi city dagi mafam asida job interview amagi demakta yawba lakpani. Mahakna yum asi online gi kuthangda book tawbani. Mahaki gari dagi luggage adu pudaraklami amasung yum adugi mamangda changlami. Mahakna yum adu password ki matingdagi hangnanaba honarami amasung mahaki phone da tharakhiba password sizinaduna yum adu hangtoknanaba aduki matik kan honarami. Hangtoknaba honabada yadabadagi online gi kuthangda book tawkhiba number da pau phaunanaba honarami adubu pau phaunaba phangkhide. Upai leitebadagi mahak gari manungda hanjinduna phamami adubu khanghauduna yum adugi thungnawdagi mangalama urami. Mahakna amuk hanna yum adugi calling bell khinglami. Khanghauduna nupa amana thong adu hangtorakhi. Nupa aduna hanglakhi karigino asuk thengna nahangna thong thilaklibadi. Nupi aduna haiki yum asi aihakini online gi kuthangda book tawbani. Nupa aduna su haiki aihaksu book tawbani. Phone puthokduna yengnabada double booking oirami. Nupi aduna phare adudi aihak chakhragi haina haiki. Nupa aduna haiki haujik yamna su thenge nongsu yam kana churi ngasi sima hing lekhro aduduga hing nongalaga phajana chalo haina haiki. Nupi adusu upai leitabadagi mahakna leage khanki amasung makhoi ani wari ngahak sanakhi. Adubu nupi adu yam cheksinna leijakhi. Matam aduda nupa adu bathroom da changki. Nupa adugi wallet adu table da leirami. Wallet ki manungda hangdoktuna yengbada nupa adugi ID card adu thengnaki amasung mahakna photo lawki. Mahakna photo lawriba si karigumba nupa aduna phattaba tarawlabasu mahaki evidence adu thammaunabagi damaktani. ID card adu yengbada khangki nupa adugi maming Tom kawi haiba. Nupa aduna tholaba matamda nupa adu wallet adu pikhi. Adugi matungda nupa aduna haiki mahakti sofa aduna tumjage aduga nupi aduna bedroom da tumnaba haiki. Nupi aduna su khanki ka manung tumman hena safe oigani haina. Mahak aduna mahaki bedroom adu thong chena lonsenduna mahak uiri tumthaba haurakhi. Ngahak tumtharuba matungda khanghaudana akibagi makhol ama tarakhi. Mahakna haugatuna yengba matamda mahaki kaagi thong adu hangtoktuna leira. Mahakna room adudagi tholaktuna amuk yengba matamda basement gi thong adusu hangtoktuna leirami. Mahakna tom tumliba kaadu changlakpa matamda tom adu nahebagi khonjenda tumduna leirami. Tombu Tessna haudoktuna thong hangdokpra hain hangami. Tomda hai mahakti thong hangdokhide. Tessna hairami aduki matik akiba khonjel ama tarami yengubada thong hangdoami haina. Kahena khanjaludana mahak amuka tumdarami. Nonganba matamda Tessna hawalakpada tom leramde. Tess interview pinabagidamakta dress up tawduna tholakki mahakna tholakpada tom leramde. Adubu tomna notes ama iduna thamami mahak thabak ama chatle aduna evening da unasi haina. Asum tongna Tess yumdagi mapan tholakami. Tessna yengthokhiba matamda mahak ponga ngakpa pokhi. Mahakna leiriba yum adugi nakanda leiriba yumsing adudi kanasu leinadraba akai tui ngakta ngairaba ariba yum ngaktana questionba oiramki. Adubu mahak interview gi damakta thengnaba maram oiduna interview yawnabagi damak city da lakhi. Mahaki interview adu yam phajana mai pakhi amasung director aduna Tess ki performance ado yamna pamjakhi. Interview lorakpada director aduna Tess da mahak city ki karamba jagada legi haina hanglaki. Tessna maduda Barbary Street ki area amagi yum amada laiki haina haiki maduda interview aduna aduki matik angakpa pauki. Director aduna mafam aduda leiba adu safe oidi yamna thungna hangtoknaba hairakhi. Madu hairamlaga director adu hanki loina Tessu mahakna ren lawriba yum aduda halakhi. Jaga adugi matangda Tess yamna akiba phaurakhi. Mahakna leithoktuna yenglubada tunglomdagi nupa amana yamna kanna tanabagi mami ama urakhi. Tessna khonglei thuna password adu namduna thong adu kanna hangtongnaba honarami. Khonglei thuna thong adu hangtoktuna yum manungda changduna thong adu ngaklami adubu nupa aduna yum manungda leitanaba kanna hairami. Nupa aduna hairiba do Tessna gyan taba ngamlamde. Tess masamak aduki matik kijarami amasung mahakna police da phone tawduna police ka paw phaunanaba honarami. Mahakna thongnawdagi tumina hangdoktana yengba matamda nupa adu yumgi jagadu thaduduna chatkirami. Tess sor haipet hontoami amasung bathroom da changami yengba matamda bathroom gi toilet paper leramde. Mahakna toilet paper adu koiti thiba haurami amasung phangkide. Yum adugi akoibada mahakna toilet paper thiba haurami. Yum adugi akoibada asum thirakpana mahakna basement gi thong phawa yaurami. Toilet paper adu basement gi makhada lerambe yai khalami.
ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯃꯍꯥꯛ ꯕꯦꯁꯃꯦꯟꯗ ꯀꯨꯝꯊꯔꯛꯑꯝꯃꯤ ꯑꯃꯁꯨꯡ ꯇꯣꯏꯂꯦꯠ ꯄꯦꯄꯔ ꯑꯗꯨ ꯊꯤꯕ ꯐꯪꯉꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯄꯦꯄꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯄꯦꯄꯔ ꯑꯃ ꯂꯧꯗꯨꯅ ꯕꯦꯁꯃꯦꯟ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯃꯄꯥꯟꯗꯒꯤ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯁꯨ ꯔꯨꯝ ꯃꯅꯨꯡꯗ ꯀꯥꯎꯊꯣꯛꯂꯝꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯐꯝꯗꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯀꯅꯥꯝꯇꯅ ꯀꯟꯕ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯣꯡꯅꯥꯎ ꯑꯃ ꯎꯔꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯈꯛꯇꯃꯛ ꯍꯥꯡꯗꯣꯛꯄ ꯌꯥꯔꯝꯃꯤ꯫ ꯇꯦꯖꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯤꯔꯤꯉꯩꯗ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯊꯧꯔꯤ ꯑꯃ ꯎꯔꯛꯈꯤ꯫ ꯊꯧꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯡꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕ ꯃꯇꯝꯗ ꯀꯥ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯈꯪꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝ ꯈꯟꯕꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨ ꯊꯛꯇꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯀꯤꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯆꯪꯁꯤꯟꯕꯗ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯀꯥ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯀꯥ ꯑꯗꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯀꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯑꯃꯒ ꯌꯥꯝꯅ ꯃꯣꯠꯂꯕ ꯐꯃꯨꯡ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ꯫ ꯀꯥ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯒꯤ ꯋꯥꯜꯗ ꯏ ꯇꯩꯔꯕ ꯈꯨꯠꯀꯤ ꯃꯃꯤ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯎꯕꯗ ꯀꯤꯃꯟꯕꯗꯒꯤ ꯇꯦꯖꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯕꯦꯁꯃꯦꯟꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯦꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀ ꯔꯨꯝꯃꯦꯠ ꯑꯣꯏꯈꯤꯕ ꯇꯣꯝꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ꯫ ꯇꯣꯝꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯦꯖꯄꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯞꯊꯅ ꯍꯪꯂꯝꯃꯤ꯫ ꯇꯦꯖꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯂꯩꯕꯗ ꯁꯦꯐ ꯑꯣꯏꯗꯦ꯫ ꯃꯍꯥꯛ ꯍꯜꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯅ ꯇꯦꯖꯇ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯇꯦꯖꯅ ꯑꯀꯤꯕ ꯐꯪꯂꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯣꯝꯗ ꯂꯤꯔꯝꯃꯤ꯫ ꯇꯦꯖꯅ ꯌꯥꯝꯅ ꯀꯤꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯕꯁꯨ ꯇꯣꯝꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯣꯝꯅ ꯍꯥꯏ ꯑꯩ ꯃꯈꯥꯒꯤ ꯕꯦꯁꯃꯦꯟꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯇꯦꯖꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯨꯝꯊꯔꯕꯗꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯦꯖꯇꯤ ꯃꯊꯛꯇ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯦꯖꯅ ꯇꯣꯝꯕꯨ ꯀꯨꯝꯊꯈꯤꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯅ ꯆꯦꯛ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯣꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯀꯥꯈꯠꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯦꯖ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯕꯦꯁꯃꯦꯟ ꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯦꯖꯅ ꯇꯣꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯍꯟꯖꯤन ꯍꯟꯖꯤꯟꯅ ꯀꯧꯔꯕꯁꯨ ꯇꯣꯝꯅ ꯈꯨꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯇꯥꯁꯟꯗꯨꯅ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯇꯦꯖꯅ ꯀꯨꯝꯊꯕ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯡꯖꯤꯟꯕ ꯌꯥꯗꯅꯕꯒꯤꯗꯃꯛ ꯆꯧꯀ꯭ꯔꯤ ꯑꯃꯅ ꯉꯥꯛꯁꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯦꯖꯅ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯇꯣꯝꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯐꯃꯨꯡ ꯑꯃꯁꯨꯡ ꯀꯦꯃꯦꯔꯥ ꯂꯩꯕ ꯖꯒꯥꯗꯨ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯀꯥ ꯑꯗꯨꯗꯁꯨ ꯇꯦꯖꯅ ꯇꯣꯝꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯦꯖ ꯊꯤꯕ ꯐꯪꯂꯛꯇꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯇꯦꯖꯅ ꯇꯣꯝꯕꯨ ꯑꯁꯨꯝ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯩ ꯊꯪꯗ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯃꯝꯂꯕ ꯁ꯭ꯇꯤꯌꯔ ꯑꯃ ꯀꯨꯝꯊꯈꯤꯕ ꯑꯃ ꯎꯔꯝꯃꯤ꯫ ꯁ꯭ꯇꯤꯌꯔ ꯑꯗꯨꯗꯒꯤ ꯇꯦꯖꯅ ꯇꯣꯝꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯇꯦꯖ ꯌꯥꯝꯅ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛꯀ ꯀꯨꯝꯊꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯣꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯧꯔꯛꯄꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯕꯦꯁꯃꯦꯟ ꯑꯃꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯇꯦꯖꯅ ꯇꯣꯝꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝ ꯑꯗꯨ ꯁꯥ ꯑꯃꯒꯨꯝꯅ ꯁꯟ ꯁꯥꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯇꯦꯖ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯣꯝ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯇꯣꯝꯅ ꯇꯦꯖꯇ ꯍꯥꯏꯔꯝꯃꯤ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥꯕꯤꯒꯨꯝꯂꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯆꯤꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯟ ꯊꯣꯛꯀꯅꯨ꯫ ꯃꯈꯣꯟ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯅ ꯇꯣꯝꯅ ꯇꯦꯖꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯇꯣꯝꯒꯤ ꯃꯅꯤꯡꯗꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯇꯣꯝꯒꯤ ꯃꯀꯣꯛꯇꯨ ꯐꯛꯂꯥꯡꯗ ꯁꯨꯖꯟꯗꯨꯅ ꯇꯣꯝꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯞꯇꯥ ꯑꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯍꯧꯖꯤꯛ
ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯦꯖꯦ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯤꯂꯝ ꯀꯨꯝꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯀꯣꯔꯠꯀꯤ ꯀꯦꯁ ꯂꯦꯞꯅꯕꯗ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯄꯨꯝꯕ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯣꯔꯠꯀꯤ ꯀꯦꯁ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯔꯟ ꯄꯨꯝꯕ ꯌꯣꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯍꯤꯡꯆꯥꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯃꯅꯨꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯌꯔ ꯑꯃꯅ ꯉꯥꯛꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯂꯒꯦꯖ ꯈꯔ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯤ ꯈꯔ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ꯫ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯇꯦꯖꯀꯤ ꯀꯥꯔ ꯈꯥꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯦꯖꯦꯅ ꯎꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯦꯖꯦꯅ ꯈꯪꯏ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯕꯦꯁꯃꯦꯟꯒꯤ ꯖꯒꯥ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯦꯖꯦꯅ ꯕꯦꯁꯃꯦꯟ ꯂꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯕꯦꯁꯃꯦꯟꯒꯤ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯨꯝꯊꯈꯤꯕꯒꯤ ꯁꯍꯨꯝ ꯑꯃ ꯑꯦꯖꯦꯅ ꯐꯪꯂꯝꯃꯤ꯫ ꯌꯥꯝꯅ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯖꯦꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯑꯃꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯊꯥꯡ ꯑꯃꯒ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯦꯖꯦꯅ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯝꯃꯤ꯫ ꯁꯤꯀ꯭ꯔꯦꯠ ꯔꯨꯝ ꯑꯣꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯃꯁꯨꯡ ꯑꯃꯟꯕ ꯐꯃꯨꯡ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯕꯦꯁꯃꯦꯟ ꯑꯃꯒ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯑꯦꯖꯦꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯕꯦꯁꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯦ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯟꯕ ꯌꯥꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯦꯖꯔꯤꯡ ꯇꯦꯞ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯁꯥꯡꯕ ꯑꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯨꯝ ꯑꯃꯗ ꯇꯤꯚꯤ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯤꯚꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯕꯨ ꯃꯃꯥꯅ ꯁꯪꯒꯣꯝ ꯄꯤꯊꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯦꯖꯦꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯖꯦꯒꯤ ꯃꯦꯖꯔꯤꯡ ꯇꯦꯞ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯤꯡꯈꯤꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯇꯦꯞ ꯆꯤꯡꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯦꯖꯦꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯃꯈꯣꯜ ꯑꯃ ꯃꯥꯏꯀꯩ ꯑꯗꯨꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯣ ꯑꯦꯖꯦꯒꯤ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯣ ꯎꯔꯨꯕꯗꯒꯤ ꯀꯤꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯖꯦ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏꯀꯩ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯦꯖꯦ ꯑꯗꯨ ꯀꯣꯡꯀꯨꯠ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯀꯣꯡꯀꯨꯠꯇ ꯑꯦꯖꯦ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯡꯀꯨꯠ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯑꯦꯖꯦ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯑꯦꯖꯦꯒꯤ ꯃꯃꯥꯡ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯦꯖꯦꯒꯤ ꯃꯆꯤꯟ ꯑꯗꯣ ꯀꯟꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯇꯦꯖꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯌꯣꯜ 2 ꯍꯦꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯂꯕꯅꯤ꯫ ꯑꯦꯖꯦ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯦꯖꯅ ꯑꯦꯖꯦꯗ ꯍꯥꯏꯔꯝꯃꯤ, ꯋꯥ ꯉꯥꯡꯒꯅꯨ, ꯋꯥ ꯉꯥꯡꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯏ꯫ ꯇꯦꯖꯅ ꯑꯦꯖꯦꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅꯤꯡꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯏꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯪꯒꯣꯝꯒꯤ ꯕꯣꯇꯜ ꯑꯃ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯦꯖꯗ ꯄꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯦꯖꯅ ꯁꯪꯒꯣꯝ ꯑꯗꯣ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯪꯒꯣꯝ ꯑꯗꯣ ꯑꯦꯖꯦꯗ ꯑꯃꯨꯛ ꯄꯤꯔꯝꯃꯤ꯫ ꯑꯦꯖꯦꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯁꯪꯒꯣꯝ ꯑꯗꯣ ꯊꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯦꯖꯅ ꯑꯦꯖꯦꯗ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯆꯥꯗꯧꯅ ꯂꯣꯏꯅꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯗꯧꯅ ꯑꯦꯛꯇꯤꯡ ꯇꯧꯒꯗꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕꯁꯨ ꯑꯦꯖꯦꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯎ ꯌꯥꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯥꯎꯔꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯝꯃꯤ꯫ ꯀꯨꯝꯊꯔꯛꯑꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯦꯖꯄꯨ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯖꯦꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊꯛꯇ ꯆꯤꯡꯈꯠꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯦꯖꯦꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯦ ꯇꯤꯚꯤ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯦꯖꯦꯕꯨ ꯅꯝꯐꯨꯗ ꯁꯪꯒꯣꯝ ꯄꯤꯊꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯦꯖꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯃꯤ꯫ ꯆꯥꯟꯁ ꯑꯁꯤ ꯂꯧꯗꯨꯅ ꯇꯦꯖꯅ ꯀꯣꯡꯀꯨꯠ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯦꯖꯦꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯦꯖꯔꯤꯡ ꯇꯦꯞ ꯑꯗꯨꯗ ꯇꯦꯖꯅ ꯈꯣꯡꯅ ꯅꯦꯠꯁꯜꯂꯨꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯦꯖ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯇꯦꯖ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯡꯂꯣꯝꯗꯒꯤꯁꯨ ꯇꯦꯖꯄꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯦꯖ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯕꯦꯁꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯊꯨꯒꯥꯏꯗꯨꯅ ꯇꯦꯖꯅ ꯃꯀꯣꯛ ꯂꯤꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅꯁꯨ ꯇꯦꯖꯄꯨ ꯐꯪꯒꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫
ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯦꯖ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯆꯤꯡ ꯆꯤꯡꯊꯣꯔꯛꯂꯝꯃꯤ, ꯑꯁꯨꯝꯅ ꯅꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯦꯀꯦꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯍꯦꯛ ꯆꯣꯟꯊꯔꯝꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯦꯖꯄꯨ ꯐꯥꯈꯤꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ, ꯃꯔꯝꯗꯤ ꯇꯦꯖꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯊꯣꯡꯅꯥꯎꯗ ꯌꯧꯔꯕꯅꯤ꯫ ꯇꯦꯖꯄꯨ ꯀꯟꯕꯤꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯦꯖꯄꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯅꯕ ꯀꯟꯅ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯇꯦꯖꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯇꯦꯖꯇ ꯍꯥꯏꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯦꯖꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯈꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯇꯦꯖꯄꯨ ꯐꯥꯖꯤꯟꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯇꯦꯖꯅ ꯍꯥꯏꯈꯤ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ, ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯇꯦꯖꯅ ꯍꯥꯏꯖꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯦꯖꯇ ꯍꯥꯏꯈꯤ, ꯅꯪ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈꯣ, ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯣꯛꯂꯛꯀꯅꯤ, ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯕꯁꯨ ꯃꯥꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯆꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯇꯦꯖꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯦꯖꯀꯤ ꯊꯃꯣꯏꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯇꯦꯖꯅ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯦꯖꯦꯕꯨ ꯀꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯦꯖꯦ ꯑꯗꯣ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯅꯤꯡꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯦꯖꯦ ꯑꯗꯣ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯊꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯦꯖꯦꯅ ꯈꯟꯈꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯪꯉꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯜꯂꯒ ꯆꯠꯈꯤ꯫ ꯑꯦꯖꯦꯅ ꯌꯥꯝꯅ ꯉꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯔꯨꯝ ꯑꯗꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯃꯣꯠꯄ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯔꯨꯝ ꯑꯁꯤ ꯁꯥ ꯐꯥꯎꯕꯅ ꯂꯩꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯒꯗꯕ ꯔꯨꯝꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯦꯖꯦꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯁꯣꯜꯂꯕ, ꯍꯧꯒꯠꯄ, ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯃꯔꯝ ꯑꯗꯨꯅ ꯑꯦꯖꯦꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯎꯄꯨ ꯑꯃꯗ ꯈꯨꯠꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ꯫ ꯑꯦꯖꯦꯅ ꯌꯦꯡꯉꯨꯕꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯦꯞꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯔ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯖꯦꯅ ꯚꯤꯗꯤꯑꯣ ꯇꯦꯞ ꯑꯃ ꯇꯤꯚꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯣ ꯌꯦꯡꯂꯨꯕꯗꯒꯤ ꯑꯦꯖꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯖꯦꯅ ꯂꯩꯊꯣꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯑꯦꯖꯦꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤ꯫ ꯁꯣꯝꯗꯅ ꯇꯦꯖꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯦꯖꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ, ꯑꯗꯨꯕꯨ ꯇꯦꯖꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ, ꯃꯣꯠꯂꯕ ꯗ꯭ꯔꯦꯁ, ꯂꯩꯔꯤꯕ ꯐꯤꯚꯝ, ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯇꯦꯖꯄꯨ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯈꯤ꯫ ꯑꯗꯨꯅ ꯇꯦꯖꯄꯨ ꯄꯨꯂꯤꯁꯅ ꯊꯥꯖꯗꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯟꯈꯤ꯫ ꯇꯦꯖ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯍꯥꯛ ꯃꯇꯣꯝꯇꯒ ꯃꯥꯌꯣꯛꯅꯕ ꯇꯥꯔꯝꯃꯤ, ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯃꯔꯝ ꯑꯁꯤꯅ ꯇꯦꯖꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯇꯦꯖꯄꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯦꯖꯄꯨ ꯎꯗ꯭ꯔꯤꯉꯩꯗ ꯇꯦꯖꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯊꯣꯝꯗꯠꯈꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯜꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯋꯥꯜꯒ ꯄꯥꯁꯟꯅꯔꯒ ꯆꯞꯈꯤꯕꯗꯒꯤ ꯂꯦꯡꯕ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯇꯦꯖꯅ ꯑꯦꯖꯦꯕꯨ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯦꯖꯦꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯟꯗꯨꯅ ꯕꯦꯁꯃꯦꯟ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯅꯕ ꯂꯝꯕꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯦꯖꯦꯅ ꯂꯥꯛꯄ ꯃꯥꯏꯀꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯦꯖꯦꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯦꯖꯦꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯇꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇꯦꯖ ꯄꯨꯛꯀꯤ ꯖꯒꯥꯗ ꯄꯥꯟꯕꯅ ꯌꯥꯝꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯇꯦꯖ ꯑꯃꯗꯤ ꯑꯦꯖꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯋꯥꯜꯗ ꯊꯦꯡꯖꯤꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯊꯧꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯄ ꯇꯥꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯈꯤꯕ ꯅꯨꯄꯥ, ꯍꯥꯟꯅ ꯂꯩꯔꯝꯂꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ꯫
नुपा अदुना हाइखी मफम असी यौरबदी हिंचाबदुना मफम अदुदा चंगबा ngammaroi एजेना नुपा अदुदा हंखी अदुकी मतिक तमथिरबा हिंचाबीगुमलबा नुपी असी मतौ करमना एगी युम असिदा लेरमलिबन हाइना हंखी नुपा अदुना हाइखी हिंचाबी अदो युम असिदा चही निफु हेना लेरक्लबनी एजेना हाय मदु ओइथोक्तबनी युम असे अइना लैबनी नुपा अदुना एजेदा हाइरखी डॉक्यूमेंट युम असे नंगी मिंगदा लैबगी वानी अदुबु युम असे हिंचाबी अदुगी अपोक्पा मपा फ्रेंग कौबा अमगिनी नखोइना बेसमेंट असिगे मखादा उरिबा हिंचाबी अदो फ्रेंग हारिबा नुपा असिगे मचानुपीनी फ्रेंग हारिबा नुपा असी अदुकी मतिक तमथिबा यामना साथिबा मियोय अमनी महाकना नुपी कयाबु फादुना पुरक्लगा बेसमेंट मनुंगदा थमजंदुना ओटपा नैबा तौरम्मी अमदी मचा कया अमा पोअम्मी angang nupa oina poabadi angang adu hatoammi aduga angang nupi oina polagana yoga chap manaba mongdo otpa naiba taurammi nupi oirabasu angang ayambana masa sonbadagi sirami adubu ama khakti hingami hingiba nupi asi nakoina yum asigi basement da uriba hingchabi asimakni hingchabi ado basement gi amamba kada chahi nifu hena lerakpana nungsagi mangana thokpa ngamde manamaduna mahak numidangi matamda khaktamak mapana thokpa ngami pa aduna tes amadi eje da hairami hingchabi aduna nakhoi ani bo hatbadi hatloi adubu mana phakrabadi punchi chuppa basement makhada phajanduna thamgani hingchabi aduna nakhoi ani bo magi macha dauna lowi basement makhada matomda nongmai kapsanduna sijakhiba nupa adu frengni haiba eje na khanglakhi maram asina hingchabi aduna thong adu yoboda kiduna chenkhibani haibasi eje na khanglakhi asumna wari saringai da khanghaudana tunglungdagi hingchabi adu chongthoraki hingchabi aduna nupa adugi khawrida chapkhaiduna yamna tamthiba moongda nupa adu hatokhi kimanbadagi eje na soklaba tespu hundoktuna chenkhirami tes yamna thina soklabasu eje da mating pangbinaba haiduna tungda wana inarakhi एजे न तासन्नदना मसा कंजनबगिनबक इसिंग टेंग अमगी मथक काखलमी तेसु यामना वाना होनादुना इसिंग टेंकी अदुगी मथक योंगरबा काखलमी मखोय अनिमक टेंकी अदुगी मतोन यौरबा फावबा हिंचाबी अदु लेप्पा लेतना तानरगलमी तंजा अदुदा एजेना नोंमै सतोक्तुना हिंचाबी अदु हाटके हाइना तौबदा नोंमै अदु खुत्तगी नानथोक्तुना टेंग अदुगी मखादा ताखिरमी हौजिक मखोय अनिमक उपाय अमत्ता लेते मखोय अनि अदुकी मतिक अकीबगी मसक फंगलमी अकीबा फावरमी तंजा असेदा हिंचाबी अदुसु इसिंग टिंकी मतोन लौसिलगलमी अदुबु मतांग असेदा एजिगी वखलदा फत्तबगी वखल अमा थोलखी हिंचाबी अदुना मखोयबु मचादौना खल्लिबनी हिंचाबी अदुना टेस्टबु ngaktoknaba honrakani haibasi एजेना खंगमी मरम असिना टेस्टकी मकोकता पाइदुना टेस्टबु एजेना टेंग अदुगी मतोंदगी मखादा इंदरमी हिंचाबी अदुना टेस्टबु मचादौना खंजबनिना टेस्टबु कन्ननबा चोंदरमी एजेना यामना कीना टेंग अदुगी मखादा येंगदरमी हिंचाबी अदुना टेस्टबु चेटना कोनसंदुना टेस्टबु लेमाइदा तासनबदा सोखंदबिदा ngaktokpirami टेस्टना लेमाइदा मतोमदा तासनबो ओइरमदी टेस्ट साथिना सोक्तना सिरंगदबनी अदुबु हिंचाबी अदुना मचानी खंदुना मसागी थवाई थादोकपा पामुदना टेस्टबु कनबिरमी एजेना मखादा कुमदरक्तुना येंगमी अदुबु मखोय अनिगी मसादा ईना पुंगलुप लुपतुना लेरमी एजेना खनकी मखोय अनिमक सिरे हाइदुना खंगौदना टेस्ट ज्ञान लाअमी हिंचाबी अदुना थवाई थादोक्तुना महाकपु कनबिरमबनी हाइबसी टेस्टना खंगमी एजेना मसागी मराल कुपसनबगीदमक वा क्या हाइरमी अइना नंबु टेंग मथक्तगी इंदरमद्रबदी एखोय अनिमक हिंचाबी अदुना हालमगनी हाइना हाइजलमी एजेना फना यामना हाइरबसु एजे हाइबा मी असे मसा कंजनबा होनबदा अतोपा मी हातोकपदा कैसु खंदबा नुपानी हाइना टेस्टना खनखी खंगौदना हिंचाबी अदो खंगौ हौगलखी अदुगा टेस्टकी मंगक्सम अदो यामना कन्ना मेखाइरमी मतंग असिददी हिंचाबी अदो अदुकी मतिक छारोमी मरमदी एजेना महाकी मचानुपीनी हाइना खंजबा टेस्टबु टेंग मथक्तगी इंदरक्तुना हाटनबा होनखिबगिनी हिंचाबी अदुना एजेगी ममित अनिमक्तो कन्ना मेसनदुना ममित अनिमक थुगाइरमी एजेगी मकोक अदुसु थुगाइदुना यामना तमथिना हाटलमी एजेबु हिंचाबी अदुना हालबा मतुंगदा हिंचाबी अदुना टेस्टा यामना nungshiba मिटयेना येंगखी अदुबु टेस्टना हाइनदबा अकीबा मतौ हिंचाबी अदुदा उलमी मतम अदुदा मिसिंगी मरक्ता महाक लैबा याररोय हाइना हिंचाबी अदुना खंजरखी मियोय अमत्तना मागी अकीबा सक्तम अमदी अकीबा फिबम अदो कनानासु येंनिंगोय हाइबा खंगलमी हिंचाबी अदुना टेस्टा महाकपु हातोकपिनबा हाइजरमी हिंचाबीदुना हाइरिबा वफम अदु टेस्टना याबा ngamlamde अदुबु हिंचाबी अदुना हाइमनबदगी टेस्टना नोंगाइता हिंचाबी अदुबु नोंमैना कापतुना हाटखी मतौ असुमना हिंचाबीगी वारबा पुंसी अदुबु टेस्टना शांति फंगनखी।